Narada, hayeng haba ni mitudagi ako'y makan makakaya di dari ang isa ni timba kauminera si haba wapang dukat ng niya sige ayaban ni dari masih haraga at niya na ayab tutang kupiraga nga si haba ni mitang yang menagagi tangga sang lagu masih haraga niya si ayab bebe na tayo kong na korupsyon. Haukiba September 23 New Kaithal Manbida leiba 38 suba Assam Rifles ki posta recruitment gi chatkibada kuki khutlai paibasingna fajindona thamliba oinam thoithoi amasung Thokchom thoithoiba ngasi numita tek takaidana thadoraknaba Manipur lengakna sinbidrabadi hayeng ayuki pung 3 dagi JAC na Thoubal district ta pung 9 gi general strike Laothokkhre Hiramasi gi matangda ngasi numidang paumi singa unaba amada JAC gi co-convener Kaisam Yaifabina Fongdorakpada Thoubal Leisang Themdagi Oinam Thoithoi amasung Thoubal Khekman Maning Laikai Thokchom Thoithoiba ani asi ngase numit mari ni fazilaklaba faubada Manipur lengakna tek takaidana thadok hannaba hotnari haibadagi ngaiduna lakpani adubu karigumba ngasigi numita thadok trabadi hayeng ayuki pung 3 dagi hauraga Thoubal district ta pung 9 gi general strike kaubagi firep asi lobani haiba wafam thamlaki general strike asigi manungda ana ayek amadi Deva Karmaga mari lainaba natana karigumba amata komthokpa leiroi haina mahakna makhatana fongdokhi amaromda haukiba September 23 ta New Kaithal Manbida leiba 38 suba Assam Rifles ki army recruitment gi physical efficiency test yauba chatkhiba nupa macha ahum gi manungda ani amadi kuki khutlai paiba singna fazal hoba adu ngasi numit marini suraba faubada India government amasung Manipur government na makhoi gi punsi kangadabani haiduna ngasi nungthil masing yamlaba maira paibi ima ibel Singna Thoubal Mela Ground gi Yaripok Lamkhaida National Highway 102 thingzinduna Khongjang Changsinki Loinana ima iben singna angang icha ani sinadriba fauba halloi haina National Highway da famduna leiri Huzik phangdriba angang ani oinam thoithoi amading thoksom thoithoi ba ani je mangi bagi matangda akoi gi honorable CM na hajaba pibagi matung ina ngasi pung taret phau ngasi numisi bauba ngaibina bagi hairakani adudo akoi ngasi baudi ingna chingna santi laina kariguba ma khongjang jangdana akoi ingna chingna ngaijari adubu ngasi haiba numisida sinabiragadi sinabida taragadi ngasi nongalapagi pung 3 dagina pung 9 gi ban kaujari numit humni chopna sidaisida komthok jaribadi only medical ground da medical ground da medical treatment amasung da deva karma mari lainaba aduga adu khatani akoina komchok saba aduduga masigi matang sida sangjaliba khongjang sida Manipur sida lairiba organization CSO sing adagi organization atai mayamna sojok pina duna mateng pangbiu mayamna pumba khongjang je apumbagi oina sangjan minaji hangdribok jangjan minaji tanminari je akoi pumbagi ni Manipur pumbagi isani khanduna mayamna sojok pina biu